ꯕꯨꯠꯂꯨꯋꯥꯎꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ኩንꯊ꯭ꯔꯥ ꯁꯨꯕ ꯇꯥꯡꯀꯛ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯋꯥꯈꯟꯗ ꯀꯥꯜꯂꯕ ꯁꯨꯔꯦꯁ ꯈꯨꯗꯛ ꯑꯁꯤꯗ ꯐ꯭ꯂꯥꯏꯠ ꯇꯣꯡꯂꯒ ꯗꯦꯜꯂꯤꯗꯒꯤ ꯏꯝꯐꯥꯜꯗ ꯊꯣꯛꯅꯤꯡꯕ ꯐꯥꯎꯔꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯄꯥꯝꯕꯩ ꯂꯩ ꯃꯥꯒꯤꯁꯨ ꯃꯊꯧ ꯑꯃꯗꯤ ꯇꯧꯔꯤ ꯈꯣꯏꯔꯥꯡꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯌꯨꯝꯗ ꯂꯩꯕ ꯃꯌꯥꯝꯕ ꯔꯣꯃꯤꯌꯣꯗ ꯀꯣꯜ ꯇꯧꯔꯛꯏ ꯍꯜꯂꯣ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯩ ꯇꯥꯃꯣ ꯀꯝꯗꯧꯔꯤ ꯅꯨꯡꯉꯥꯏꯔꯤ ꯁꯨꯔꯦꯁ ꯇꯥꯃꯣ ꯋꯥ ꯂꯣꯠꯀꯅꯨ ꯑꯩꯁꯨ ꯈꯪꯉꯤ ꯇꯥꯃꯣꯅ ꯑꯩꯒꯤ ꯏꯐꯝꯗ ꯋꯥꯐꯝ ꯀꯌꯥꯃꯔꯨꯝ ꯑꯃ ꯂꯣꯠꯂꯦ ꯍꯥꯏꯕ ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯖꯜꯂꯒꯦ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇꯦꯗ ꯑꯩꯅ ꯁꯨꯝ ꯈꯪꯖꯕꯒꯤ ꯋꯥꯅꯤ ꯁꯨꯔꯦꯁ ꯅꯪ ꯂꯥꯡꯐꯥꯡ ꯈꯟꯒꯅꯨ ꯅꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯉꯣ ꯏꯌꯥꯝꯕꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯜꯂꯤ ꯐꯔꯦ ꯅꯌꯥꯝꯕ ꯊꯕꯛ ꯂꯩ ꯑꯩ ꯐꯣꯟ ꯊꯝꯂꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯜ ꯑꯗꯨ ꯊꯝꯈꯤ ꯁꯨꯔꯦꯁꯁꯨ ꯃꯈꯥ ꯇꯥꯅ ꯍꯣꯏ ꯃꯥꯏ ꯀꯔꯤꯝꯇ ꯍꯥꯏꯕ ꯅꯪꯍꯧꯗ꯭ꯔꯦ ꯐꯣꯟꯗꯨ ꯃꯌꯥꯝꯕꯅ ꯀꯛꯊꯠꯈꯤꯕꯗꯨꯗ ꯃꯥꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯉꯤ ꯍꯟꯗꯛ ꯏꯃꯨꯡꯗ ꯂꯤꯛꯂꯥꯒꯤ ꯃꯔꯝꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝ ꯊꯣꯛꯄꯁꯦ ꯈꯪꯍꯟꯅꯤꯡꯗꯗꯨꯅ ꯇꯧꯕꯅꯤ ꯁꯨꯔꯦꯁ ꯇꯨꯃꯤꯟ ꯃꯥꯒꯤ ꯀꯥꯗ ꯂꯩ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯏꯂꯤꯖꯥꯕꯦꯠ ꯑꯃꯔꯒꯤ ꯅꯥꯛꯇ ꯂꯥꯛꯑꯦ ꯏꯂꯤꯖꯥꯕꯦꯠꯀꯤ ꯃꯃꯥꯟꯅꯕꯤ ꯁꯦꯂꯤ ꯀꯧꯕꯤ ꯑꯃꯒ ꯑꯃꯔꯒ ꯃꯥꯂꯣꯝꯗ ꯂꯩꯕ ꯑꯣꯔꯤꯒꯦꯃꯤ ꯀꯦꯐꯦ ꯍꯥꯏꯗꯨꯗ ꯎꯅꯔꯤ ꯑꯃꯔꯗꯤ ꯌꯥꯖꯗꯕꯅꯤ ꯅꯝꯗꯅ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯁꯦꯂꯤ ꯑꯃꯗꯤ ꯏꯂꯤꯖꯥꯕꯦꯠꯇꯤ ꯍꯥꯟꯅ ꯀꯦꯐꯦꯗꯨꯗ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯑꯃꯔꯁꯨ ꯃꯃꯥꯟꯅꯕ ꯁꯨꯔꯦꯁꯀꯤ ꯈꯟꯕꯗ ꯅꯝꯗꯨꯅ ꯂꯥꯛꯄꯅꯤ ꯑꯃꯔꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯐꯝꯗꯨꯅ ꯂꯩꯕ ꯑꯗꯣꯝꯗ ꯆꯪꯂꯛꯂꯒ ꯐꯝꯃꯤ ꯑꯃꯔꯅ ꯀꯌꯥꯝ ꯀꯨꯏꯔꯦ ꯅꯈꯣꯏꯗꯤꯏꯂꯤꯖꯥꯕꯦꯠꯅ ꯈꯨꯝꯃꯛꯏ ꯀꯨꯏꯗ꯭ꯔꯤ ꯁꯦꯂꯤꯅ ꯑꯃꯨꯛ ꯑꯃꯔ ꯉꯁꯤꯗꯤ ꯃꯔꯩ ꯇꯧꯅꯗꯕꯤ ꯌꯦꯠꯅꯗꯕꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯇꯧꯁꯤꯀꯣ ꯑꯃꯔꯅ ꯍꯥꯏꯔꯦ ꯁꯨꯔꯦꯁꯀꯤ ꯋꯥꯐꯝꯗꯤ ꯍꯥꯟꯅ ꯃꯆꯤꯟꯅ ꯊꯣꯡꯅꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤ ꯃꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯋꯥꯔꯣꯏꯁꯤꯟꯅꯣꯏꯂꯤꯖꯥꯕꯦꯠ ꯐꯤꯡꯂꯞꯅ ꯃꯗꯨ ꯆꯠꯅꯕ ꯌꯥꯔꯣꯏꯅꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯣꯜꯂꯩ ꯄꯥꯔꯩ ꯇꯧꯗꯨꯅ ꯂꯩꯔꯗꯤ ꯇꯨꯡꯗ ꯌꯥꯝꯅ ꯀꯥꯏꯅꯔꯛꯀꯅꯤꯏꯂꯤꯖꯥꯕꯦꯠꯀꯤ ꯋꯥꯗꯨꯗ ꯑꯃꯔ ꯇꯟꯕ ꯐꯥꯎꯔꯦ ꯐꯝꯊꯕꯗ ꯉꯥꯏꯔꯤ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯁꯨ ꯀꯥꯟꯅꯔꯣꯏꯗꯕ ꯑꯣꯏꯔꯣꯏꯗꯕ ꯊꯧꯗꯣꯛ ꯑꯃꯒ ꯆꯞ ꯃꯥꯟꯅꯒꯅꯤ ꯈꯜꯂꯤ ꯃꯈꯣꯏ ꯃꯁꯦꯟ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ ꯑꯃꯔ ꯉꯁꯤ ꯁꯨꯂꯣꯆꯅꯥꯒꯤ ꯐꯤꯕꯝꯁꯦ ꯑꯣꯏꯔꯛꯅꯕ ꯍꯣꯠꯅꯕꯗ ꯁꯨꯔꯦꯁꯅ ꯊꯣꯛꯍꯟꯕꯅꯦ ꯍꯥꯏꯁꯦ ꯀꯪꯅꯤꯡꯉꯥꯏ ꯌꯥꯎꯗ꯭ꯔꯕ ꯋꯥꯐꯝꯅꯦꯏꯂꯤꯖꯥꯕꯦꯠꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯂꯕꯅꯤ ꯑꯃꯔ ꯁꯦꯂꯤ ꯅꯪꯃꯛꯅꯁꯨ ꯀꯔꯤ ꯀꯛꯅꯤꯡꯉꯥꯏ ꯋꯥꯐꯝꯕꯨ ꯌꯥꯎꯔꯤꯒꯦ ꯃꯁꯥꯅ ꯇꯥꯔꯕꯅꯤ ꯅꯨꯡꯁꯤꯕ ꯀꯥꯏꯅꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯋꯥꯕ ꯄꯨꯟꯁꯤꯗ ꯃꯩꯔꯤ ꯆꯨꯕ ꯊꯧꯗꯣꯛꯀ ꯆꯞ ꯃꯥꯟꯅꯩ ꯃꯩꯁꯥꯅꯤ ꯃꯩꯔꯤꯅꯤ ꯃꯩꯕꯨꯜꯅꯤ ꯃꯩꯁꯥ ꯂꯥꯡꯗꯕ ꯆꯩꯅꯥ ꯐꯪꯗꯕ ꯃꯤꯅꯗꯤ ꯈꯪꯂꯣꯏ ꯑꯃꯔ ꯋꯥꯐꯝꯁꯤꯗ ꯂꯤꯁꯤꯡꯔꯛ ꯁꯨꯔꯦꯁꯅ ꯁꯨꯂꯣꯆꯅꯥꯕꯨ ꯑꯦꯚꯣꯏꯗ ꯇꯧꯅꯕ ꯍꯣꯠꯅꯔꯁꯨ ꯀꯔꯤꯝꯇ ꯀꯥꯟꯅꯔꯣꯏ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯖꯤꯜꯂꯨ ꯃꯇꯝ ꯄꯨꯝꯕꯗ ꯅꯈꯣꯏ ꯑꯅꯤꯅ ꯀꯟꯈꯠꯅꯕꯅ ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯄꯨꯔꯛꯂꯣꯏ ꯐꯤꯕꯝꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯂꯨꯁꯤꯜꯂꯛꯏ ꯁꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯒꯦ ꯈꯜꯂꯤꯉꯩ ꯂꯨꯁꯤꯜꯂꯛꯄꯁꯨ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯀꯅꯤ ꯏꯂꯤꯖꯥꯕꯦꯠ ꯁꯦꯂꯤ ꯑꯑꯣꯟꯕ ꯅꯥꯏꯕ ꯃꯤꯑꯣꯏꯕꯅꯤ ꯚꯥꯏ ꯁꯨꯔꯦꯁꯅ ꯁꯨꯂꯣꯆꯅꯥꯒꯤ ꯃꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯕꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯔꯒꯦ ꯌꯥꯝꯅ ꯀꯥꯏ ꯁꯥꯊꯤꯅ ꯀꯥꯏ ꯑꯃꯔ ꯏꯃꯥꯟꯅꯕꯤꯕꯨꯗꯤ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯗ꯭ꯔꯦꯗꯅ ꯃꯍꯥꯛ ꯊꯛꯈꯤ ꯁꯤꯗꯕꯨ ꯀꯔꯝꯅ ꯀꯥꯏꯗꯦ ꯍꯥꯏꯗꯣꯏꯅꯣ ꯑꯃꯔꯏꯂꯤꯖꯥꯕꯦꯠ ꯑꯃꯗꯤ ꯁꯦꯂꯤ ꯑꯅꯤꯅ ꯄꯨꯟꯅ ꯃꯉꯣꯟꯗ ꯉꯥꯡꯁꯤꯜꯂꯛꯄꯗꯨꯗ ꯃꯁꯥꯗꯣ ꯏꯄꯪ ꯄꯪꯁꯤꯟꯕꯗꯧꯅ ꯇꯧꯏ
ꯍꯣꯏ ꯃꯥꯏ ꯀꯔꯤꯝꯇ ꯍꯥꯏꯕ ꯉꯝꯗꯦ ꯀꯪꯌꯦꯠ ꯆꯠꯄ ꯌꯨꯝꯐꯝ ꯌꯥꯎꯗ꯭ꯔꯕ ꯃꯔꯩꯁꯤꯡꯕꯨ ꯂꯣꯏꯅ ꯇꯧꯏ ꯑꯀꯣꯟꯕꯗ ꯏꯂꯤꯖꯥꯕꯦꯠꯅ ꯁꯨꯔꯦꯁ ꯃꯥꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯦꯛꯖꯥꯝꯒ ꯂꯥꯏꯔꯤ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯅꯪ ꯁꯨꯔꯦꯁꯄꯨ ꯀꯧꯊꯣꯔꯛꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯨꯝꯗ ꯁꯤꯜꯂꯒ ꯁꯨꯂꯣꯆꯅꯥꯒ ꯁꯨꯔꯦꯁꯀ ꯄꯨꯟꯅ ꯆꯦꯜꯍꯟꯈ꯭ꯔꯁꯤ ꯃꯁꯤꯅ ꯈꯨꯗꯤꯡꯃꯛꯀꯤ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯏꯂꯤꯖꯥꯕꯦꯠꯀꯤ ꯗꯣꯡ ꯗꯣꯡ ꯍꯥꯏꯗꯣꯔꯛꯄ ꯃꯑꯣꯡ ꯃꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯍꯦꯟꯅ ꯃꯤꯄꯥꯏꯕ ꯐꯥꯎꯏ ꯅꯨꯄꯤ ꯍꯥꯏꯁꯦ ꯇꯧꯕ ꯉꯝꯗ ꯉꯝꯃꯕꯣꯏ ꯅꯤꯡꯏ ꯃꯃꯥꯟꯅꯕ ꯁꯨꯔꯦꯁꯄꯨ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯁꯤꯟꯅꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯄꯁꯤꯗ ꯃꯥꯗꯤ ꯁꯕꯨꯡ ꯁꯕꯨꯡ ꯂꯥꯎꯏ ꯉꯥꯏꯍꯥꯛ ꯃꯥꯁꯨ ꯂꯩꯔꯝꯂꯒ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯇ꯭ꯔꯦ ꯃꯌꯨꯝ ꯄꯥꯡꯈ꯭ꯔꯦ ꯁꯦꯂꯤ ꯑꯃꯗꯤꯏꯂꯤꯖꯥꯕꯦꯠꯇꯤ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯍꯧꯏ ꯇꯟꯖꯥꯗꯨꯗ ꯁꯨꯂꯣꯆꯅꯥꯗꯨ ꯀꯥ ꯑꯃꯗꯒꯤ ꯇꯨꯃꯤꯟ ꯊꯣꯔꯛꯏ ꯁꯨꯂꯣꯆꯅꯥ ꯌꯥꯝ ꯑꯞ ꯇꯨ ꯗꯦꯠꯇꯅꯤ ꯃꯥꯅ ꯊꯣꯔꯛꯂꯤꯕ ꯃꯤꯠꯇ ꯃꯁꯀꯔꯥ ꯆꯤꯝꯕꯥꯟꯗꯅ ꯂꯤꯞꯁꯇꯤꯛ ꯐ꯭ꯔꯣꯛ ꯑꯃꯒ ꯌꯥꯝꯅ ꯍꯥꯏ ꯐꯥꯏꯗꯅꯤ ꯅꯍꯥꯟꯒꯩ ꯃꯥꯅ ꯀꯞꯄ ꯂꯥꯎꯕ ꯇꯧꯔꯤꯗꯨꯒ ꯉꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯒꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯈ꯭ꯔꯦ ꯁꯨꯂꯣꯆꯅꯥꯅ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯃꯥꯏꯕꯪꯗꯣꯏꯂꯤꯖꯥꯕꯦꯠ ꯈꯨꯝꯃꯤ ꯆꯠꯈ꯭ꯔꯦ ꯁꯨꯂꯣꯆꯅꯥꯅ ꯍꯥꯏꯔꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯌꯥꯝꯅ ꯑꯦꯇꯦꯆꯃꯦꯟ ꯂꯩꯅꯕꯅꯤ ꯃꯉꯣꯟꯗ ꯕ꯭ꯂꯦꯛꯃꯦꯟ ꯇꯧꯔꯗꯤ ꯂꯣꯏꯅ ꯋꯥꯊꯣꯛꯑꯕꯅꯤ ꯍꯣꯏ ꯑꯗꯨꯅꯕꯨ ꯃꯉꯣꯟꯗ ꯇꯛꯁꯤꯜꯂꯤꯁꯤꯅꯤ ꯁꯨꯂꯣꯆꯅꯥ ꯃꯈꯥ ꯇꯥꯔꯦ ꯑꯩꯗꯤ ꯇꯨꯃꯤꯟ ꯂꯩꯇꯦ ꯇꯨꯃꯤꯟꯅ ꯀꯩꯗꯧꯅꯨꯡꯗ ꯂꯩꯕ ꯍꯩꯅꯔꯣꯏ ꯅꯍꯥꯟꯒꯩ ꯑꯩꯅ ꯇꯧꯔꯤꯕ ꯑꯦꯛꯁꯟꯁꯤꯡꯁꯤꯗꯤ ꯄ꯭ꯔꯤ ꯄ꯭ꯂꯥꯟꯅꯤ ꯅꯪꯅ ꯇꯧ ꯍꯥꯏꯕ ꯃꯈꯩ ꯆꯤꯊꯗꯅ ꯇꯧꯕꯅꯤꯏꯂꯤꯖꯥꯕꯦꯠꯅ ꯑꯗꯨꯕꯨꯗꯤ ꯑꯩ ꯍꯥꯏꯔꯦꯗꯅ ꯅꯨꯄꯥ ꯀꯥꯏꯅꯕꯒꯤ ꯑꯦꯛꯇꯤꯡ ꯅꯠꯇ꯭ꯔꯥ ꯃꯥꯅꯦ ꯑꯗꯣ ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯅꯕꯁꯦ ꯑꯩ ꯌꯥꯝ ꯋꯥꯏꯏꯂꯤꯖꯥꯕꯦꯠꯅ ꯁꯨꯔꯦꯁ ꯑꯃꯗꯤ ꯅꯈꯣꯏ ꯐꯦꯃꯤꯂꯤꯒꯤ ꯃꯃꯥꯡꯗ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯁꯥꯏꯀꯣ ꯃꯥꯟꯕ ꯑꯦꯛꯁꯟꯗꯣ ꯇꯧꯗ꯭ꯔꯗꯤ ꯅꯈꯣꯏ ꯏꯃꯥ ꯕꯕꯥꯅ ꯙꯝꯀꯥ ꯇꯧꯔꯤꯁꯦ ꯇꯧꯔꯝꯃꯣꯏꯀꯣ ꯁꯨꯂꯣꯆꯅꯥ ꯑꯩꯅ ꯍꯥꯏꯕꯗ ꯇꯧꯕꯒꯤꯅꯤ ꯅꯪꯒꯤ ꯐꯤꯕꯝꯁꯦ ꯐꯒꯠꯂꯛꯏꯕꯁꯦ ꯀꯥꯎꯒꯅꯨ ꯏꯇꯥ ꯅꯨꯡꯁꯤꯕꯤ ꯅꯪꯅ ꯂꯣꯏꯅ ꯁꯤꯟꯕꯤꯕꯒꯤꯅꯤ ꯐꯔꯤꯁꯦ ꯑꯗꯨꯕꯨ ꯑꯩ ꯇꯁꯦꯡꯅꯗꯤ ꯋꯥꯔꯦ ꯃꯁꯤꯒꯤ ꯑꯦꯛꯇꯤꯡꯁꯦ ꯇꯧꯅꯕ ꯑꯃꯗꯤ ꯃꯥꯟꯅꯕ ꯍꯣꯠꯅꯕꯗ ꯏꯠ ꯁ꯭ꯇꯤꯡꯁ ꯁꯨꯂꯣꯆꯅꯥꯒꯤ ꯋꯥꯗꯨꯗꯏꯂꯤꯖꯥꯕꯦꯠꯅ ꯌꯥꯝ ꯂꯣꯜꯂꯛꯀꯅꯨ ꯁ꯭ꯇꯤꯡ ꯀꯥꯏꯅꯒ ꯍꯩꯅꯗ꯭ꯔꯁꯨ ꯈꯥꯡꯉꯨ ꯅꯋꯥꯗꯣ ꯄꯥꯝꯃꯗꯤ ꯕꯦꯁꯥꯔꯩꯏꯂꯤꯖꯥꯕꯦꯠꯀꯤ ꯋꯥꯗꯨꯗ ꯅꯣꯛꯂꯒ ꯏꯋꯥꯗꯣ ꯄꯥꯝꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯀꯞꯄꯍꯣ ꯂꯥꯎꯕꯍꯣ ꯇꯧꯔꯤ ꯃꯌꯥꯝꯗꯣ ꯑꯗꯣ ꯏꯀꯥꯟꯗꯤ ꯀꯥꯟꯅꯗꯦ ꯑꯩꯒꯤ ꯇꯦꯡꯊꯥꯀꯣꯜꯁꯦ ꯇꯥꯗ ꯃꯥꯜꯂꯦ ꯁꯨꯔꯦꯁꯇꯤ ꯗꯦꯜꯂꯤꯗ ꯂꯩꯕ ꯃꯍꯥꯛꯇꯣ ꯇꯥꯗ꯭ꯔꯁꯨ ꯇꯥꯅꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯣꯠꯅꯕ ꯇꯥꯏ ꯁꯦꯂꯤꯅ ꯑꯩ ꯇꯁꯦꯡꯅ ꯑꯉꯛꯄ ꯑꯃꯗꯤ ꯐꯥꯎꯏ ꯅꯈꯣꯏꯅꯤꯒꯤ ꯄ꯭ꯂꯥꯟꯁꯤꯡꯁꯦ ꯅꯨꯡꯁꯤꯕꯗ ꯈꯔ ꯍꯦꯟꯖꯤꯟꯅ ꯀꯞꯄ ꯂꯥꯎꯕ ꯈꯣꯡꯕ ꯇꯧꯔꯤ ꯈꯜꯂꯨꯕꯁꯤꯗꯤ ꯑꯔꯦꯝꯕ ꯑꯣꯏꯔꯦ ꯑꯥꯔꯠ ꯑꯦꯛꯇꯤꯡ ꯑꯣꯏꯔꯦꯀꯣꯏꯂꯤꯖꯥꯕꯦꯠꯅ ꯈꯨꯝꯃꯩ ꯑꯥꯔꯠ ꯑꯦꯛꯇꯤꯡ ꯍꯥꯏꯕꯁꯤꯗꯤ ꯃꯇꯥꯡ ꯃꯇꯥꯡꯒꯤꯅꯤ ꯂꯤꯟꯁꯨ ꯁꯤꯗꯅꯕ ꯆꯩꯁꯨꯁꯨ ꯇꯦꯛꯇꯅꯕ ꯍꯣꯠꯅꯕꯅꯦ ꯁꯦꯂꯤꯅ ꯑꯃꯨꯛ ꯃꯁꯤꯗ ꯀꯥꯟꯅꯕ ꯈꯔꯗꯤ ꯑꯗꯨꯝ ꯐꯪꯕꯗꯧꯅ ꯐꯥꯎꯋꯦ ꯑꯩꯗꯤ ꯁꯨꯔꯦꯁ ꯍꯣꯏꯒꯤ ꯐꯦꯃꯤꯂꯤꯗ ꯑꯩꯈꯣꯏ ꯏꯇꯥꯒꯤ ꯐꯦꯃꯤꯂꯤꯅꯁꯨ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯩꯒꯤ ꯏꯆꯥꯗꯤ ꯃꯥꯡꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯐꯣꯔꯁ ꯑꯃꯁꯨ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯂꯦꯏꯂꯤꯖꯥꯕꯦꯠꯅ ꯃꯗꯨ ꯊꯣꯛꯅꯕꯅꯤ ꯁꯤꯜꯂꯤꯁꯦ ꯀꯔꯤꯒꯨꯝꯕ ꯁꯨꯔꯦꯁꯅ ꯂꯥꯞꯊꯣꯛꯅꯁꯤ ꯍꯥꯏꯔꯒ ꯏꯇꯥꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈ꯭ꯔꯗꯤ ꯃꯥꯅ ꯉꯝꯈꯤꯗꯣꯏꯕ ꯑꯗꯨꯗ ꯑꯩꯅ ꯀꯥꯟꯅꯔꯔꯣꯏ ꯁꯥꯏꯀꯣꯒꯤ ꯑꯦꯛꯁꯟ ꯇꯧ ꯏꯟꯁꯤꯟꯕꯅꯤꯗ ꯁꯨꯂꯣꯆꯅꯥꯅ ꯈꯨꯝꯃꯩ ꯑꯩꯁꯨ ꯁꯨꯔꯦꯁ ꯄꯥꯝꯕꯅꯤꯅ ꯑꯦꯛꯇꯤꯡ ꯇꯧ ꯍꯥꯏꯕꯗꯨꯗ ꯇꯧꯕꯅꯦ ꯁꯨꯂꯣꯆꯅꯥꯏꯂꯤꯖꯥꯕꯦꯠ ꯑꯃꯗꯤ ꯁꯦꯂꯤ ꯄꯨꯟꯅ ꯋꯥ ꯋꯥ ꯅꯣꯛꯃꯤꯟꯅꯩ ꯅꯍꯥꯟꯒꯤ ꯁꯨꯂꯣꯆꯅꯥꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯦꯛꯇꯤꯡꯅꯤ ꯁꯨꯔꯦꯁꯄꯨ ꯍꯟꯖꯤꯟꯅꯅꯕ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯍꯜꯂꯛꯅꯕ ꯍꯣꯠꯅꯕꯗ ꯇꯉꯥꯏ ꯐꯗꯅ ꯂꯧꯈꯠꯈꯤꯕ ꯁ꯭ꯇꯦꯞ ꯑꯃꯅꯤ ꯁ꯭ꯇꯦꯞꯁꯤꯅ ꯀꯗꯥꯏ ꯐꯥꯎꯕ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯕꯤꯗ ꯆꯪꯁꯤꯟꯕ ꯉꯝꯕ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯕꯗꯤ ꯉꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯅꯝꯗꯨꯅ ꯂꯩꯒꯦ ꯍꯥꯏꯅꯗꯤ ꯈꯟꯗ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯅ ꯀꯦꯐꯦꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ
ꯁꯨꯂꯣꯆꯅꯥꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯣꯅꯤꯡꯕ ꯐꯥꯎꯔꯗꯨꯅ ꯋꯥꯁꯔꯨꯝ ꯂꯩꯕ ꯑꯗꯨꯝꯗ ꯆꯪꯈꯤ꯫ ꯃꯀꯣꯛꯇꯣ ꯉꯥꯎꯐꯤꯡ ꯉꯥꯎꯐꯤꯡ ꯚꯣꯃꯤꯠ ꯇꯧꯏ꯫ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯀꯥꯡꯏ꯫ ꯁꯨꯂꯣꯆꯅꯥꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯋꯥꯁꯔꯨꯝ ꯂꯣꯝꯗ ꯍꯣꯏꯃꯥꯏ ꯍꯥꯏꯔꯝꯗꯅ ꯆꯪꯁꯤꯟꯈꯤꯕꯗꯨꯗ ꯄꯥꯈꯠꯇꯨꯅ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯦ꯫ ꯁꯨꯂꯣꯆꯅꯥꯅ ꯇꯧꯔꯤꯕ ꯐꯤꯕꯝꯗꯨꯗ ꯆꯤꯡꯅꯕ ꯐꯥꯎꯔꯦ ꯏꯂꯤꯖꯥꯕꯦꯠꯅ꯫ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ꯫ ꯏꯁꯥꯁꯦ ꯑꯣꯅꯤꯡꯕ ꯌꯥꯝ ꯇꯣꯏꯅ ꯐꯥꯎꯋꯦ ꯍꯟꯗꯛ ꯁ꯭ꯇ꯭ꯔꯦꯁ ꯈꯔ ꯂꯩꯕꯒ ꯑꯦꯛꯇꯤꯡ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯇꯧꯔꯤꯖꯥꯠꯂ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯅꯪꯒꯤ ꯃꯑꯣꯡꯁꯦ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯕꯒꯤꯗꯤ ꯃꯥꯟꯈꯤꯗ꯭ꯔꯦꯗ꯫ ꯑꯥꯏ ꯊꯤꯡꯛ ꯌꯨ ꯑꯥꯔ ꯄ꯭ꯔꯦꯒꯅꯦꯟꯠ꯫ ꯁꯦꯔꯤꯌꯁꯂꯤ ꯗꯤꯗ ꯌꯨ ꯊꯤꯡꯛ ꯑꯥꯏ ꯑꯦꯝ ꯄ꯭ꯔꯦꯒꯅꯦꯟꯠ? ꯉꯥꯎꯈꯠꯂꯛꯀꯅꯨ ꯏꯂꯤꯖꯥꯕꯦꯠ꯫ ꯑꯩꯅ ꯍꯦꯛꯇ ꯐꯤꯕꯝꯗꯣ ꯑꯣꯏꯒꯗꯕ ꯅꯠꯇꯦ꯫ ꯑꯩꯁꯦ ꯅꯪ ꯌꯦꯡꯅꯕ ꯅꯠꯇꯤꯌꯦ, ꯂꯨꯅ ꯇꯤꯟꯅꯕꯤ ꯅꯃꯥꯟꯅꯕꯤ꯫ ꯅꯪꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨꯅ ꯑꯩꯉꯣꯟꯗ ꯇꯠꯇꯅ ꯆꯤꯡꯅꯕ ꯐꯥꯎꯍꯟꯕꯅꯤ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯀꯥꯏꯕ ꯇꯧꯒꯗꯕꯁꯨ ꯂꯩꯇꯦ꯫ꯏꯂꯤꯖꯥꯕꯦꯠ, ꯆꯨꯝꯅ ꯎꯕꯕꯨ ꯄ꯭ꯔꯦꯒꯅꯦꯟꯠ ꯀꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯣ? ꯅꯪꯒꯤ ꯈꯨꯑꯣꯗꯣ ꯍꯦꯡ ꯑꯣꯚꯔ ꯆꯠꯄꯒꯤ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯥꯟꯗꯦ꯫ ꯁꯦꯔꯤꯌꯁꯂꯤ ꯅꯪ ꯑꯩꯕꯨ ꯌꯥꯝ ꯆꯤꯡꯅꯔꯕꯣ? ꯆꯤꯡꯅꯕ ꯆꯤꯡꯅꯗꯕꯒꯤ ꯋꯥꯐꯝꯗꯣ ꯇꯣꯛꯂꯁꯤ꯫ ꯏꯂꯤꯖꯥꯕꯦꯠ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯁꯦ? ꯑꯩꯉꯣꯟꯗ ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯇꯦꯁ ꯇꯧꯅꯕ ꯀꯤꯠ ꯌꯥꯎꯔꯤ꯫ ꯁꯦ ꯇꯣꯏꯂꯦꯠ ꯆꯪꯉꯨ꯫ ꯅꯪꯒꯤ ꯌꯨꯔꯤꯟꯗꯣ ꯀꯤꯠꯁꯤꯗ ꯍꯥꯞꯄꯣ꯫ ꯇꯦꯁꯀꯤ ꯀꯂꯔ ꯏꯟꯗꯤꯀꯦꯇꯔꯗꯨꯗ ꯅꯪ ꯄ꯭ꯔꯦꯒꯅꯦꯟꯠ ꯑꯣꯏꯗꯦ ꯁꯣꯏꯗꯅ ꯈꯪꯂꯅꯤ꯫ ꯕꯠ ꯑꯥꯏ ꯑꯦꯝ 100% ꯁꯤꯌꯣꯔ ꯌꯨ ꯑꯥꯔ ꯄ꯭ꯔꯦꯒꯅꯦꯟꯠ꯫ ꯅꯪꯁꯦ ꯏꯃꯥꯟꯅꯕꯤꯔꯥ ꯌꯦꯛꯅꯕ꯭ꯔꯥ? ꯈꯟꯅꯤꯡꯕ ꯑꯃ ꯈꯟꯖꯔꯣ, ꯑꯗꯨꯕꯨ ꯇꯉꯥꯏ ꯐꯗꯅ ꯇꯦꯁꯁꯤꯗꯤ ꯇꯧꯔꯛꯑꯣ꯫ ꯅꯪꯒꯤ ꯃꯑꯣꯡꯁꯦ ꯑꯩꯒꯤ ꯃꯤꯆꯪ ꯆꯪꯕꯤꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯗꯨꯒꯤ ꯋꯥꯐꯝꯗꯣ ꯀꯣꯟꯅ ꯈꯟꯅꯁꯤ꯫ ꯒꯣ ꯏꯟꯁꯥꯏꯗ ꯗ ꯋꯥꯁꯔꯨꯝ꯫ ꯁꯨꯂꯣꯆꯅꯥ ꯃꯤꯍꯨꯜ ꯁꯨꯈꯤꯗ꯭ꯔꯦ꯫ ꯇꯦꯁ ꯀꯤꯠꯇꯨ ꯎꯕꯗ ꯃꯈꯨꯠꯇꯣ ꯊꯛ ꯊꯛ ꯅꯤꯛꯏ꯫ ꯍꯟꯗꯛ ꯃꯔꯛ ꯃꯍꯥꯛ ꯇꯠꯇꯅ ꯑꯣꯅꯤꯡꯕ ꯐꯥꯎꯏ꯫ ꯆꯨꯝꯅꯇꯒꯤ ꯑꯣꯅꯤꯡꯕ ꯐꯥꯎꯕ꯭ꯔꯥ ꯍꯥꯏꯅꯗꯤ ꯈꯟꯕꯅꯤ꯫ ꯌꯥꯝ ꯁꯦꯔꯤꯌꯁ ꯇꯥꯅ ꯏꯂꯤꯖꯥꯕꯦꯠꯅ ꯇꯧꯔꯛꯄ ꯃꯑꯣꯡ ꯃꯇꯧꯁꯤꯡꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯉꯣꯟꯗ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯕ ꯑꯃꯗꯤ ꯐꯥꯎꯍꯜꯂꯦ꯫ ꯑꯗꯨꯕꯨ ꯇꯨꯃꯤꯟ ꯋꯥꯁꯔꯨꯝꯗ ꯆꯪꯂꯒ ꯃꯁꯥꯒꯤ ꯌꯨꯔꯤꯟ ꯇꯦꯁ ꯇꯧꯏ꯫ ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯀꯤꯠꯀꯤ ꯀꯂꯔ ꯏꯟꯗꯤꯀꯦꯇꯔꯗꯨꯗ ꯇꯥꯛꯂꯦ ꯃꯍꯥꯛ ꯄ꯭ꯔꯦꯒꯅꯦꯟꯠ ꯑꯣꯏꯔꯦ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯆꯤꯡꯅꯔꯝꯕ ꯄꯨꯝꯕ ꯑꯁꯦꯡꯕ ꯑꯣꯏꯔꯝꯕꯁꯤꯗ ꯁꯦꯀꯦꯟ ꯐꯥꯗꯦ꯫ ꯑꯆꯨꯝꯕ ꯈꯪꯕꯗ ꯀꯨꯏꯅꯁꯨ ꯆꯪꯗꯦ꯫ ꯁꯛꯂꯣꯟ ꯑꯃꯒꯤ ꯃꯔꯤ ꯃꯈꯣꯡ ꯂꯤꯕꯗ ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯑꯣꯏꯕꯒꯤ ꯔꯤꯖꯟ ꯈꯪꯂꯕꯗ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯀꯣꯛꯊꯛꯇ ꯑꯆꯧꯕ ꯄꯣꯠꯂꯨꯝ ꯑꯃꯅ ꯅꯟꯊꯔꯛꯑꯦ꯫ ꯁꯨꯂꯣꯆꯅꯥ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯄꯛꯂꯦ ꯕꯥꯠꯔꯨꯝꯗꯨꯗ꯫ ꯃꯥꯅ ꯀꯞꯄꯗꯨ ꯏꯂꯤꯖꯥꯕꯦꯠ ꯃꯅꯥꯅ ꯇꯥꯔꯦ꯫ ꯊꯣꯡ ꯍꯥꯡꯇꯣꯛꯎ ꯍꯥꯏꯗꯨꯅ ꯅꯝꯗꯨꯅ ꯍꯥꯡꯇꯣꯛꯍꯜꯂꯦ꯫ ꯏꯂꯤꯖꯥꯕꯦꯠ ꯃꯁꯥꯁꯨ ꯇꯦꯁ ꯔꯤꯖꯜꯗꯣ ꯃꯃꯤꯠꯃꯛꯅ ꯎꯔꯦ꯫ ꯇꯦꯁꯀꯤ ꯀꯂꯔ ꯏꯟꯗꯤꯀꯦꯇꯔ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ꯫ ꯁꯦ ꯀꯞꯀꯅꯣ ꯁꯨꯂꯣꯆꯅꯥ, ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯆꯨꯝꯕ ꯑꯣꯏꯔꯝꯂꯦ꯫ ꯁꯨꯔꯦꯁꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯕ ꯇꯧꯅꯕ ꯍꯣꯠꯅꯔꯤꯉꯩ ꯑꯅꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯁꯨ ꯃꯌꯣꯜ ꯆꯣꯡꯕ ꯍꯧꯔꯛꯂꯦ꯫ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯨꯗꯤꯡꯃꯛꯀꯤ ꯁꯣꯂꯨꯁꯟ ꯂꯩꯒꯅꯤ, ꯅꯪ ꯄꯥꯈꯠꯀꯅꯨ꯫ ꯏꯃꯥ ꯄꯥꯕꯨꯡꯅ ꯈꯪꯈ꯭ꯔꯕ ꯊꯣꯛꯂꯕ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯑꯩ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯅꯤꯌꯦ꯫ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯈꯟꯒꯅꯨ, ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯀꯩꯗꯧꯕ ꯌꯥꯕ ꯍꯥꯏꯕꯗꯣ ꯈꯟꯅꯁꯤ꯫ ꯏꯃꯥꯟꯅꯕꯤ ꯗꯣꯛꯇꯔ ꯕꯦꯅꯣꯔꯤꯀꯥ ꯍꯥꯏꯅ ꯑꯃ ꯂꯩꯕꯗꯣ ꯑꯗꯨ ꯑꯝꯇ ꯍꯥꯟꯅ ꯇꯥꯟꯅꯁꯤꯀꯣ꯫ ꯅꯪꯅ ꯁꯤ ꯐꯅꯤ ꯍꯥꯏꯕꯗꯣ ꯇꯧꯁꯤ ꯏꯂꯤꯖꯥꯕꯦꯠ꯫ ꯑꯩꯗꯤ ꯄꯨꯡꯄꯪ ꯄꯪꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯣ ꯑꯩꯅ ꯉꯛꯂꯤꯕꯗꯤ ꯅꯪꯅ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯃꯠꯇꯁꯨ ꯌꯥꯎꯗꯅ ꯑꯁꯨꯛ ꯌꯥꯝꯅ ꯀꯤꯌꯔꯂꯦꯁ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯈꯜꯂꯨꯗꯦ꯫ ꯑꯩꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯊꯧꯗꯣꯛꯁꯦ ꯀꯔꯝꯅ ꯅꯪꯕꯨ ꯐꯤꯕꯝꯁꯤ ꯌꯧꯍꯜꯂꯝꯕ ꯃꯤꯁꯛꯇꯨꯗꯤ ꯈꯪꯕ꯭ꯔꯥ? ꯈꯪꯍꯧꯗ꯭ꯔꯦ ꯏꯂꯤꯖꯥꯕꯦꯠ꯫
ꯑꯣꯟꯊꯣꯛꯄꯅꯤꯌꯦ ꯅꯪꯁꯨ ꯍꯩꯔꯥꯡꯉꯤꯉꯩꯗ ꯌꯨꯔꯥꯡꯉꯤ ꯍꯥꯏꯕꯗꯣ ꯅꯪ ꯇꯧꯔꯦ ꯑꯩꯅꯦ ꯅꯪꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯀꯣ ꯈꯜꯂꯨꯔꯒ ꯑꯩꯒꯤ ꯑꯁꯣꯏꯕꯅꯤ ꯑꯩꯅ ꯆꯦꯛꯁꯤꯜꯍꯧꯗꯕ ꯃꯇꯥꯡ ꯑꯃꯒꯤ ꯑꯗꯨꯕꯨ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯤꯅꯣꯛ ꯃꯩꯁꯥ ꯂꯥꯡꯕꯗꯤ ꯑꯩꯗꯤ ꯉꯝꯃꯣꯏ ꯁꯦ ꯄꯥꯈꯠꯀꯅꯨ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤ ꯍꯌꯦꯡꯃꯛ ꯏꯃꯥꯟꯅꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯑꯦꯕꯣꯔꯁꯟ ꯇꯧꯅꯕ ꯋꯥ ꯈꯟꯅꯕꯅ ꯐꯒꯅꯤ ꯅꯪꯅ ꯍꯥꯏꯕꯗ ꯑꯩꯗꯤ ꯂꯣꯏꯅ ꯌꯥꯔꯒꯦ ꯑꯗꯣ ꯑꯩꯅ ꯉꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯑꯩ ꯍꯥꯏꯐꯦꯠ ꯑꯣꯏꯔꯝꯕ ꯌꯥꯕ ꯃꯔꯝ ꯑꯃꯗꯤ ꯈꯖꯤꯛ ꯈꯖꯤꯛ ꯅꯤꯡꯁꯤꯡꯂꯛꯏ ꯅꯤꯡꯁꯤꯡꯕꯗꯣ ꯍꯥꯏꯔꯨꯗꯅ ꯑꯗꯨꯗꯤ ꯗꯤꯖꯦ ꯇꯧꯕ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯗꯨꯗ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯃꯒ ꯑꯩ ꯐ꯭ꯂꯤꯠ ꯇꯧꯈꯤ ꯅꯨꯃꯤꯠꯇꯣ ꯁꯨꯔꯦꯁꯀ ꯁꯥꯎꯅꯕꯒꯤ ꯑꯩ ꯍꯦꯡꯑꯣꯚꯔ ꯆꯠꯈꯤ ꯅꯨꯃꯤꯠꯇꯨꯗ ꯅꯨꯄꯥꯗꯨꯗ ꯑꯩꯒ ꯋꯥꯟ ꯅꯥꯏꯠ ꯁ꯭ꯇꯦꯟ ꯐꯖꯩꯍꯦ ꯋꯥꯟ ꯅꯥꯏꯠ ꯁ꯭ꯇꯦꯟ ꯁꯤꯅ ꯑꯣꯏꯒꯅꯤ ꯁꯤ ꯅꯠꯇ꯭ꯔꯗꯤ ꯃꯔꯝ ꯂꯩꯇꯦ ꯑꯩꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯒ ꯍꯥꯏꯔꯨꯔꯒꯗꯤ ꯅꯪ ꯌꯥꯝ ꯋꯥꯈꯜ ꯌꯥꯎꯗꯦꯀꯣ ꯋꯥꯈꯜ ꯄꯂꯦꯞꯐꯝ ꯈꯪꯗꯕꯤ ꯑꯃꯅ ꯇꯧꯒꯗꯕ ꯊꯕꯛꯇꯣ ꯅꯪ ꯌꯥꯝꯅ ꯇꯧꯏ ꯁꯤꯃꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯇꯁꯦꯡꯅ ꯋꯥꯔꯧꯏ ꯏꯂꯤꯖꯥꯕꯦꯠꯀꯤ ꯋꯥꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯦ ꯁꯨꯂꯣꯆꯅꯥ ꯁꯤꯆꯨꯋꯦꯁꯟ ꯈꯨꯗꯤꯡꯃꯛ ꯌꯥꯝ ꯂꯥꯏꯅ ꯍꯦꯟꯗꯜ ꯇꯧꯕ ꯉꯝꯒꯅꯤ ꯈꯜꯂꯤ ꯑꯁꯨꯝꯅ ꯋꯥꯔꯤꯒꯤ ꯃꯤ ꯀꯦꯐꯦꯗ ꯂꯩꯔꯝꯂꯒ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯅꯨꯃꯤꯠꯁꯤꯃꯒꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯇꯥꯏꯕꯪꯉꯥꯟꯕ ꯃꯥꯒꯤ ꯔꯤꯛꯁꯣꯗꯣ ꯊꯧꯔꯒ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯑꯦ ꯀꯕꯣꯛꯂꯩꯅ ꯆꯥꯛꯈꯨꯝꯗ ꯏꯁꯧ ꯂꯥꯡꯉꯤ ꯇꯥꯏꯕꯪꯉꯥꯟꯕ ꯑꯃꯗꯤ ꯀꯕꯣꯛꯂꯩ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯩ ꯀꯩꯗꯧꯔꯒꯦ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄꯁꯤꯗ ꯑꯃꯨꯛ ꯁꯧ ꯂꯩꯔꯝꯃꯤꯁꯤꯅ ꯁꯧꯔꯤꯁꯤꯕꯨ ꯑꯩꯅꯔꯣ ꯁꯧꯍꯜꯂꯣꯏ ꯍꯥꯏꯗꯤ ꯅꯪ ꯁꯧꯗꯅꯕ ꯍꯣꯠꯅꯔꯣꯗꯅ ꯈꯨꯝꯃꯤꯍꯦ ꯆꯤꯟꯗꯤ ꯍꯥꯏꯐꯦꯠ ꯆꯤꯟ ꯑꯃ ꯄꯥꯜꯂꯗꯤ ꯂꯩꯇꯦꯡꯒꯤ ꯅꯠꯇꯦ ꯈꯔꯁꯨ ꯈꯨꯝꯕ ꯇꯥꯕꯅꯤ ꯉꯁꯤꯗꯤ ꯅꯪꯒꯤ ꯑꯔꯦꯞꯄ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯕ ꯄꯥꯝꯃꯦ ꯅꯪꯒꯤ ꯏꯁꯧꯗꯣ ꯑꯝꯇ ꯇꯣꯛꯈꯨ ꯅꯨꯄꯤ ꯑꯍꯥꯌꯣ ꯅꯣꯛꯇꯨꯝ ꯅꯣꯛꯀꯦ ꯀꯔꯤ ꯑꯔꯦꯞꯄ ꯋꯥꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯀꯤꯕꯨ ꯀꯤꯖꯔꯦꯗ ꯇꯥꯏꯕꯪꯉꯥꯟꯕ ꯌꯥꯝ ꯁꯥꯎꯅ ꯍꯣꯏ ꯌꯨꯝꯒꯤ ꯅꯨꯄꯤꯗꯤ ꯂꯥꯏꯔꯦꯝꯕꯤꯅꯤ ꯂꯛꯁꯃꯤꯅꯤ ꯍꯥꯏꯅꯤ ꯌꯨꯝ ꯑꯃꯕꯨ ꯏꯪꯅ ꯆꯤꯡꯅ ꯄꯥꯟꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯕꯨ ꯅꯪꯗꯤ ꯌꯨꯝꯁꯤ ꯊꯨꯒꯥꯏꯕ ꯂꯥꯛꯄ ꯑꯣ ꯃꯥꯡꯒꯣꯜꯒꯤ ꯃꯁꯛ ꯑꯣꯏꯕꯤ ꯑꯣꯜꯂꯛꯈꯤ ꯍꯥꯏꯗꯣ ꯅꯪ ꯑꯣꯏꯔꯝꯃꯦꯀꯣ ꯑꯣꯜꯂꯛꯈꯤ ꯍꯥꯏꯔꯛꯄꯗꯨꯗ ꯀꯕꯣꯛꯂꯩ ꯐꯤꯡꯀꯠꯂꯛꯏ ꯇꯨꯃꯤꯟ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ ꯍꯤꯟꯖꯥꯡ ꯃꯜꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯃꯈꯨꯠꯇ ꯍꯩꯖꯥꯡ ꯃꯆꯤꯟ ꯇꯨꯝꯕꯗꯨ ꯄꯥꯏ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯜꯂꯛꯏ ꯀꯔꯤ ꯅꯪꯒꯨꯝꯕ ꯔꯤꯛꯁꯣ ꯗ꯭ꯔꯥꯏꯚꯔ ꯑꯃꯅ ꯑꯩꯉꯣꯟꯗ ꯑꯣꯜꯂꯛꯈꯤ ꯀꯥꯏꯅ ꯍꯥꯏꯖꯕꯒꯁꯨ ꯁꯥꯔꯤ ꯅꯕꯦꯝꯃ ꯑꯩ ꯂꯩꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯌꯨꯝꯁꯦ ꯉꯥꯜꯂꯤꯁꯦ ꯃꯤ ꯃꯁꯛ ꯈꯪꯗꯕ ꯑꯩꯕꯨ ꯑꯣꯜꯂꯛꯈꯤ ꯀꯥꯏꯅ ꯍꯥꯏꯖ ꯁꯥꯔꯤꯌꯦ ꯇꯥꯏꯕꯪꯉꯥꯟꯕ ꯉꯁꯤꯗꯤ ꯃꯍꯧꯁꯥꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕꯗꯧꯅ ꯇꯨꯝꯗꯨꯅ ꯂꯩꯔꯨꯔꯕ ꯃꯩꯇꯩ ꯅꯨꯡꯁꯥ ꯆꯔꯥꯝꯅꯔꯕ ꯑꯃꯒꯨꯝ ꯐꯥꯎꯏ ꯑꯃꯨꯛꯇ ꯉꯁꯤ ꯐꯥꯎꯕ ꯅꯨꯄꯥ ꯑꯣꯏꯖꯔꯁꯨ ꯑꯊꯣꯠꯄꯅ ꯆꯤꯀꯣꯟ ꯅꯥꯎꯀꯣꯟꯕꯅ ꯃꯁꯔꯨꯛ ꯑꯣꯏꯕ ꯃꯍꯥꯛꯅꯤ ꯈꯨꯄꯥꯛꯇꯨꯅ ꯀꯕꯣꯛꯂꯩꯒꯤ ꯃꯈꯖꯥꯏ ꯅꯥꯝꯃꯗꯨꯗ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯊꯥꯔꯛꯏ ꯑꯩꯉꯣꯟꯗꯒ ꯈꯨꯠꯀ ꯊꯥꯏꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯛꯈꯨꯝ ꯃꯥꯡꯗꯨꯗ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯄꯦ ꯃꯤ ꯃꯁꯛ ꯈꯪꯗꯕꯁꯤꯡꯁꯦ ꯃꯁꯛ ꯈꯪꯍꯟꯒꯦ ꯑꯩꯁꯨ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯌꯨꯝꯗ ꯌꯥꯝꯅ ꯂꯩ ꯏꯄꯥꯝꯗ ꯍꯌꯦꯡꯕ ꯆꯠꯂꯒ ꯇꯥꯛꯎꯒꯦ ꯇꯥꯏꯕꯪꯉꯥꯟꯕꯅ ꯇꯥꯛꯄꯒꯤ ꯇꯥꯛꯄ ꯅꯄꯥꯝ ꯆꯠꯈꯤꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯁꯤꯗ ꯍꯟꯖꯤꯜꯂꯛꯀꯅꯨ ꯅꯄꯥꯝꯗ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯟꯈ꯭ꯔꯣ ꯏꯆꯥꯁꯤꯡꯁꯤꯗꯤ ꯑꯩꯅ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯍꯧꯒꯅꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯋꯥꯇꯥꯁꯤꯗ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯈꯜꯗꯗꯤ ꯈꯜꯂꯨꯗꯦ ꯀꯕꯣꯛꯂꯩ ꯋꯥꯈꯜꯗ ꯐꯥꯎ ꯅꯣꯟꯖꯔꯛꯀꯗ꯭ꯔꯥ ꯊꯦꯝꯖꯤꯜꯂꯛꯀꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯈꯨꯗꯤꯡꯃꯛ ꯇꯥꯏꯌꯣꯟꯅꯕ ꯉꯥꯛꯇꯅꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯑꯁꯤꯒꯨꯝꯕ ꯃꯄꯨꯔꯣꯏꯕꯒꯤ ꯁꯛꯇꯝ ꯎꯈꯤꯗ꯭ꯔꯤ ꯑꯄꯪꯕꯅꯤ ꯈꯟꯅ ꯑꯗꯨꯃꯛ ꯂꯩꯕꯅꯤ ꯋꯥꯔꯤꯁꯤꯒꯤ 34 ꯁꯨꯕ ꯇꯥꯡꯀꯛ
ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯦ ꯑꯗꯣꯝꯅ ꯋꯥꯔꯤꯁꯦ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ